Kannaba Hotnaruba Shingbu Maral Leiraba Mishak Ngata Tagata Cocomi Haukiba me ahum lising aniga kunhundegi tholakhiba khanghaudaba irang aduna matam adugi lengakna miyamgi punsi amadi lanthung ngak senba ngamkhidabadagi lamdam asigi inkhalakliba naharol kaya amana iramdam ifuru kanjanaba hotnabada tangai fadana afang khulai lakpa munba tawraga ireiba ifurupta sinarakhiba thengaduna lakhibani matam na yakhidabadagi Maraibak ifuruk mafuruk nungsizabana ha kayana thauna laina chongthoktuna hena misimina tholangadaba amadi lanthung ka hena manglamgadabadagi kanjaduna lakhiba naharo sing adu ngasidi makhoigi mathakta Maral Leiraba Mishak Ngata Tagadouridra haiba wafam asi paliba lengakta miyamgi mihut silaga Cocomi na hangi haina IPR subcommittee Cocomi gi convener Fizams Samsandrana thadokpa cherol amada wahang asi hanglakhibani Cherol aduna makata na hai hauzik manipur da chahi ahum hena chathakiba irang asigi warosin asi miyam phaba punbagi irang asigi warosin purakpa ngamgadawibra haukiba mamang thada nagami chamkaya fajinduna nupi singna thadoraba matungda nupi singbuna matam kaya mafam marang khangdana thamkraba matung miyoibagi lichat ki wangmada asiba hakchang oina fangkiba adu ngasidi kuki jo council na makhoina hatpani haina maral yajaraba Pauba State amadi Central lengakna tumina yengduna leiriba asina santi laknaba hotnabada lengakna thabak paikhattabani haigadawibra haibasi lengakna ngasi tawriba mawong asidi lengakpu kaidabadi mihatpasing makhong kolabasu kolage haibaga pangkhakni haibada haimanba thok oidaba matawni haina Cocomi na lawi ngasi paliba lengak asibu luchingliba CM na tattana santi hanjilakle Kanna honari haina fongdoktuna lakli adubu tampakta mifami pul nauna chatharakliba asina santi adu karamba makhagi santi no haibasi wahang hangningai oirakle irang asi lakshin bagi mahutta state as amadi central forcingna yengbagum yenglaga irang asi chatharakpa matamda laikhibani miyang ngaknaba lairiba forcingna matam aduda order fangde haiduna tumina laikhibadagi Pianjaba miyamda isagi irangdam isana ngakchagani haiduna police amadi IRB campus ta thomjinduna micham singna khulai munkhibani madu tungda lamdam asigi naharo singbu makhutta khulai paiduna masa masagi khullaikai ngaklakhibani isagi yum imalaiba iramdam ngaknabagi thaudang laukhibani matam adugi miyamna chathariba irang asi India gi proxy war ni khanglakpadagi mapugi yathangya Panglaridaba State amadi Central Forcing da thazaba thamkide English ngani kunmanga February gi tang kuntare PR lengakna order ama tholaktuna numit adugi manungda lona yadaba khulai sing thingal angaba khanghalaki order adugi matung inna matam chana khulai pithok rakpasing karigumba makhal amatagi FIR panba tawroi haiba wafam su thamlaki masida tampak lamgi khulai Pumamak miyam khangna pithoki amarondana chingdari kuki singna khulai pithokiroi matam chadri haina ifongfongna lauthoraki madu fawada lengakna tasenamak santi pamba oramlabadi matam chana thabak laukhatlamlabadi ngasi sangthariba irang asi sangtharamloi maduna taduna mayumda leijaraba micham miyamda kihan khanghanduna faba punba thabak amuk nauna chatharakliba asi leptana chatharaklabadi masida Cocomina tumina kaidongda yengduna leithokroi India lengaki proxy war mapung fadri irang ama natraga amadi tampakta leihankhigani khanba chingdana santi lauba thabaktana taiwanaba khutau asidi miyamda awaba polum hanna pibani Hairudabagi maram leite ireipa ifurup lekha tana mangbada ngasidi phamnairiba singsu adum lekha tabada punna yauminagani haibasi nahauna na amu hanna ningsingba fai haina cherol asina fongdorakli